Lakhipuronline puthokjaba Megi tang 18 Thangja numit ki Khomjinba Pao tabirasi Ahanbada maroiba Pao Assam lengakna Rabha lonbo lengaki school chamaga mangada tambagi ayaba pikre Assam cabinet na tongan ba chakot thorang kaya gi ayaba pikre Ainga saloisangna awang nongpoki raja singda Megi tang 18 phawba nong chukigani hairi Tryna Bharat ki building singda digital connectivity ki tamak rating system ama semnaba proposal thamkhre operation abhyas kamari lenana jiribam dasu mock drill pangthokre herikon gi konhumdoi subamapo common pangthokre mana mathum su yenthokre amasung Gaza da Israel gi lanjang da miyoi marfutra hena sikre kayamarum asokapan nangkhre Haujik mapungoi pa pauta birase Assam lengakna Rabha miyam gi matam kaya gi mamang tagi tanduna lakiba Rabha lonbo lengaki school singda medium of instruction oina tamba yabagi official notification ama Megi tang 15 thokre ahanbo oina Golpara jila gi school marfu mathoi amasung Kokrajhar jila gi school kunmari punna lower primary school chamaga subna mangada Rabha londa larik tamba hogadori All Rabha Students Union Arsu amasung Rabha Hasung Autonomous Council gi chahi kaya dagi mangzarakiba manglan mangphauna khre Arsu gi President Motilal Rabhana Assam lenga ki thorang asida thagatpa phongdokre Assam cabinet na rajya sigi chakot thorang gi sarukama oina ngarang lokiba warip sing gi manungda Amul gi sangom processing plant ama hangdokpa loinana National Food Security Act ki makhada phangpham thokpa miyoi singda Chini, Musori amadi thum ahongba mamalda phanghangadori waribasigi matungina lakliba October thadagi akhanaba district kharada aduga November thadagi na Assam pumbada hairiba kudongchaba si phanghangadori masina Chini kg da lupa 39 Musori kg da lupa 34 aduga thum kg da lupa 10 tawduna phanghangani hairi Mifamna school singda thabak tawriba ICT instructor singi thagi tholop henkadhangani haikre aduga Amul gi plant asina sangom liter lakh ama process tawgani aduga masida lupa crore 63 changani haina panari aduga thaurang asina Assam gi longmi lising kunrom da kanaba pipatanatana khungang gi thakta thabak pinana ba thaurang tawgadori Masigi mathakta cabinet na Guwahati da lupa crore chambri ka yangkhai tarit changna sagadaba 5-star hotel ani sanabagi ayaba su pikre masina rajya sigi miyoi kaya maram tasu thabak bigadori Kumsi chahi ki CBSE na loba class 10 secondary exam lisingani ga kunmanga gi resulta Jawahar AK Mahanta Educa Institution Sribhumi Assam gi mahiroi Tomthin Singh na chada marfutra manga phangbaga loinana subject pumna makta letter mark phangduna mai parlakhre panbajai Tomthin Singh Kasar Singirbun Mutum Laikai dagi Haujingna Karimganj College Sribhumi da Head of the Department Political Science ki oja oiriba Kaisam Joy Kumar amasung Kaisam Ongbi Rebita ki machanupani India Meteorological Department IMD na thokiba ainga sagi paw amagi matungina awang nongpoki rajya singda Arunachal Pradesh Nagaland Manipur Mizoram amasung Tripura loinana Assam amasung Meghalaya da Megi tang 18 phawba makhatana akhak arauga loinana mayai oiraptagina akan manong chugani hairi Telecom Regulatory Authority of India Tryna building singi manung dalaiba Digital Connectivity Quality Khangdoknanaba Rating System ama semgatnabagi wafam pukhatkre thorang asigi pandamdi building manungda ikoina mobile network coverage amasung broadband connectivity ningthina phangdabagi awaba mayoknabadu phanghanabagi pandamdani masina anoba jum leibasing natraga anopa office singda makoina pamliba mafam aduda connectivity karam tawgani haibadu khangbada mateng oigani rating asina building singi design amasung saba hoba matamdagi hauna connectivity equipment sing hapchinbagi matangda pungning thogatle thorang asina bharata digital infrastructure phagadhanbagi damak lengakna paikhaliba digital india ki campaign da mateng oigani haina try na thajaba thamle Kendra gi Home Ministry amadi Manipur lenga DRDM gi pautak matung ina ngarang jiribam dasu operation abhyas kamari lenana mock drill pangthokre
Jiribam Higher Secondary School gi sanabungda pangthokiba mock drill atuda Jiribam gi DC Krishna Kumar IAS, SP Jiribam Sheikh Muhammad Jaib Zakir, SDO Jiribam Laisram Tarazet amadi atei makok thongba officer singsu thoromatuda saruk jaki. Mock drill atuda khanghaudana nongthaktagi landarakpa matamda lokot kadaba cheksil thorang sing adu miyamda utpani. Mock drill atuda siren khongba chauna thokpa mayhau langpokta mi kanba police ki kuthangda miyamda pau piba matam kharagi oina hospital samgatpa asina chingba ki thorang sing SP Jiribam gi meeting makhada pangthokhe. हम ये प्रोसेस जो है लगातार करते रहेंगे 23, 24, 25, 26, 27, 28, 29, 30 कोई समय ना थबाक सरुवानी की कारक से नम को निको मफम जा मैं तो ना कोई ना मां से पुद्रियगम को चावले हंदा बेटा कोई ना मरंग ना को हॉस्पिटल ला पूरा मां ट्रीटमेंट हो गया जो आपने सीखा और जो आप लोगों ने समझा इसको फर्दर इसको जो है डिसिमिनेट करना है ताकि बाकी लोग भी समझ सकें कि ऐसे सिचुएशन में कैसे रिस्पॉन्ड करते हैं कि बदो सरे ने खोंगलको एरे सरे ने खोंगलको ब्लैक आउट तो बगी ना है मपन देखी ब्लैक आउट तो मतम सुदा मैं पुना मई मुथर लगा इमुंग द लोग लगा लेयो है बनते मैं पुना मथक्तगी बोन थादरकना बा इमुंगी मई मुथा लगा मैं अपन मक सेब हो अपन होदा लेरगा अखै पुन्ना कई तौरगा अखै पुन्ना मक रेस्क्यू तौरगा अखै पुन्ना हिमिनना बा अनाता असय नाम यावदना लोइना मक हिमिनसी हाइबदुनी ngasi मोबिलिटी पालन से Lakliba Megi Tangkun Lepak Popanamita Press Club Major Khul Imphalda Kangleipak Calendar Board ki Tarateret Suba Kumon Thorom Pangthok Lagani Thorom asida mitunglen oina Professor Wahengvam Chanbabu Vice Chancellor Dhanamanjuri University aduga mifam mapu oina Acharya Ahambijit Sairom President Kangleipak Calendar Board sarukjagani Akhanaba mitung oina Professor Dr. Khumukcham Lokesar Medical Superintendent Jenims Porompat Ikai Khumnaba mitung sing oina Dr. Asangbam Vivekananda Managing Director Padma Medicare Advisor Akomlup Kangleipak Akham Langol Astronumerologist Kangleipak Calendar Board asina chingba mioi sing saruk jagani aduga thoromasi Olivia Takhelambamna conduct tawani haire Ithino Heritage Council Herikona Jiribam gi Babu Parada leiba Municipality Multipurpose Hall da Ithino Heritage Council Herikon gi Kunhumdai Suba Mapo Kumon Ngarang Pangthokre amasung haukiba Megi Taramathoida RK Sanatomi Vidyaloy campus da pangthokiba ahanba district level khangminasi iramdam quiz competition gi makok mathang takraba singda mana mathum yenthokpagi thorom se pangthokhe thorom asida Jiribam gi social activist Namerak Pambutha Chandra Herikon Jiribam District Council gi president Senjam Sainik Kumar Wasat Jiribam District Council gi president Naurem Nibarani Devi Tingkau Ragwang Chapriak ki Vice President Phundai Rongmai amasung YMCA ki President Roman Luangna mathang sitna Chief Guest President amasung Guest of Honor oina dais tapamki Chief Guest na maira chukatuna thoromado hodokhi amasung Inunganbi Manipuri Dance Academy ki jagoi khudol sutamki thorom gi manung channa Herikon gi maikai tagi paumi singda pungning thogot po oina achamba khudol por supikhi Laibak Sinbathungna National Dengue Day Pangthok Pagaloinana Helping Hands for People Manipurna Fight Against Dengue Project Hodokre Project asigi manung channa dengue laichet sandorokpa mafam singda fogging tawgadori amasung maduda changba senpham khudingmak Helping Hands for People Manipurna puthokani haire masigi sumathakta dengue fever na naraba amasung masagi platelet count ka hena nemthakraba patient singi SDP khudingmak awatpa mata laitana pinanabagi damak SDP donor chamana semba team amasu sem saduna thamle haina lubasigi president Premjit Moirang themgi cherolamada haire Malim gi lebak kayana ing tap porakna ba honaringai cherak asida amuk Gaza Strip ta Israel gi military operation namaram oiraga hauki bapum kunmari asigi manungda nioi marfutara humdoi hena sikre amasung kayamarom asokapan nangle haina
Gaza gi Health Ministry na ngarang phongtokre Dair al Balaha amasung Khan Yunis hariba mafam sing asida Israel na changsin kiba chaubalan jangamada thodoga du thokibani Malem gi leiba kaya dagi mateng piba lakpa polam kaya marumsu Gaza da changsin mangamdana leiri basina maram oraga mafam adugi miyoi kaya gi ponsida awapa mayoknari Nungairaba Pao Yoga acupressure amadi physiotherapy gi matengna adomgi khwang naba khud haigat pa yadaba khu tangda naba saru amadi singli naurida nungaitaba paralysis asina chingba akchangi nungaitaba kaya laengana bagi tamak ngasimak lengsin biragu senior consultant yoga acupressure and physiotherapy specialist in ortho and neuropain Dr. S. Chandrababu Singha Holistic Therapy Center Nilmohon Complex near Muscle Gym OB Road Fullertol Cachar Assam Nomaizing natabada numit kudingi ayuki pung mapandagi numitangi pung teret phoba layengzari Mobile number 8638078821 Hariba number asida layengba lakpagi mangwainana appointment book tobinaba khanganjari Energy Healing Center Rongpurda computer gi matenga anoba madi ariba anaba singbo computer gi matenga layong khangdokpuna layengba hausare computer gi matenga makal makhagi anaba singi report lokthokpuna haksangi awat machal kaya menkhanaba amadi supplement piduna naturopathy amadi magnetotherapy na layeng bajaragani maruwaina nupi gi laina sing I watpa angang khawgi laina angang oidaba nupa singi phambi sonbgi laina prostate gland chawtokpa kidney amadi ising marigi anaba nung leiba sinus diabetes BP stroke paralysis nerve amadi brain gi anaba khwang naba khutang chikpa spondylitis phai chingba liver amadi chakhau gi anaba piles wakhal gi anaba tumba yadaba sor chinba gi laina sine chingba layeng da yaragani loinana matam sangna hu chenba hidak charakpadagi side effect amadi ida hu chenba toxin leirakpa I watpa gi anaba koktanaba amadi steam bath ki kudong saba leijare silchar Rongpur part to the stone crusher manakta leiriba energy healing center da ngasimak gengsin biragu mangjongna na appointment ki damak mobile number 9395732456 number asida call tobiragna bakhanganjari Lakhipur online channel asibu yengbiri basingna pawa sibu like amati share tawbiu amati hojik phawa channel asibu subscribe tawbidri basingna subscribe tawbiu Aroibada maruoiba pau amukhanna Assam lengakna Rabhalonbo lengake school samaga mangada tambagi ayaba pikre Assam cabinet na tongan ba chakot thorang kaya gi ayaba pikre Ainga saloisangna awang nongpoki raja singda megi tang 18 phabu nong chuki gani hairi Traina Bharat ki building singda digital connectivity ki tamak rating system ama semnaba proposal thamkhre Operation Abhyas kamari lenana jiribam dasu mock drill pangthokre Herikon gi konhumdoi subamapo common pangthokre mana mathum su yenthokre amasung Gaza da Israel gi lanjangda miyoi marfutra hena sikre kayamarum asok panangkre Lakhipuronline YouTube channel gi pau sandok jaba ngasigi oinadi matang asidaloi jare